leibakida awana tariba misi mina thoi bese matam chana akogi state government na akogi NRC se mafam matam chap chana ta hora magadi ngasi gi misi mina se tholam da su ya haina khalli aduga hujik inau nau phong chana thoriba pikliba ngang ani laigidaba amasung mama masori bese akogi kuki militant sing se matam chana NRC tawraga khanduk dana aikogi taseng ba aikogi ipurukpi oiba mioi singdo oiramagadi masigi minungsi leitabje thomo haina khali aduduna hujik laikidaba isa isu punamaki nungaitab jo koi phongdok chari moigi awabada jo koi charu jajari adubu athuba matamda state government amani central government na NRC je athuba matamda tawbidana sigumba phattaba aduna sanga gi puchen chenba aikogi asengwa jati nataba singje khandokpiraga athuba matamda NRC gi thabak paikhat piu athuba matamda NRC gi tabom thoba thabak tawbiu ki militant singbu masan maran gi matungina pifam thokba dandi pigadabani mihat pada chenaba kuki militant singse athuba matamda sarkarna phage adi ka sunate tampak ta oiragadi pungkhai amagi manungda phage bisu jai aduga kukina sarkar dagi hena power laibadona kuki gi mioi singna tong tawbase matam jana sarkarna power tawdabagi ni haiba mafam se akoigi thongong lakshmi bazaar mera paibi makai dagi thamjari aduga sarkarna hujik thoiba wathok sidagi hena chawa wathok thoktanaba adagi amuk thol loige haiba leiragadi NRC je athuba matamda tawbidana akoigi mito mira chansing je khandok piu haiba wafam se thamjari sarkarge pire athuba da miyamda kuki militant sigi taw misam mapa kuki sing khudak da dandi misam mapa kuki sing khudak da dandi Koi busi kaloda hai ba.